पंजाब चीफ मिनिस्टर अमरिंद्र सिंह मागी मिनिस्टर सिंगा लोइनाना रिजाइन तौखरे कांग्रेस लुसिंगबा अमरिंद्र सिंहाना मागी काउंसिल ऑफ मिनिस्टर लोइनाना फम थादोकपगी चेरोल पिसिनख्रे मथंग सहीगी अंगनबदा पांगथोकदबा असेंबली मिखलगा मांगोइनाना ngamkhai state aduda congress hai kamana lusingba sinaba warep lawkhibaga loinana manungda nakpak tanabana pik thalaba congress state unit aduda party legislature singi mifamgi mangoinana amrindra singhana ngarang thangji numitam haki phammadudagi toglakhibane chief minister namage resignation adu khusinanaba governor benwari lal purohit unaba chatkhi mahaki mayokta leiba kangbu singna congress legislature party ge ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯅꯕ ꯍꯥꯏꯖꯔꯛꯈꯤꯕꯒ ꯁ꯭ꯇꯦꯠ ꯌꯨꯅꯤꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯅꯥꯛꯄꯥꯛ ꯇꯥꯅꯔꯛꯈꯤꯕꯗꯒꯤ ꯈꯣꯡꯊꯥꯡ ꯑꯗꯨ ꯂꯧꯔꯛꯈꯤꯕꯅꯤ ꯃꯤꯗꯤꯌꯥꯗ ꯋꯥ ꯉꯥꯡꯕꯗ ꯑꯃꯔꯤꯟꯗ꯭ꯔ ꯁꯤꯡꯍꯥꯅ ꯃꯍꯥꯛꯄꯨ ꯇꯨꯍꯠꯄꯤꯔꯦ ꯈꯜꯂꯤ ꯍꯥꯏꯈꯤ ꯑꯃꯁꯨꯡ ꯀꯪꯒ꯭ꯔꯦꯁ ꯄ꯭ꯔꯁꯤꯗꯦꯟ ꯁꯣꯅꯤꯌꯥ ꯒꯥꯟꯙꯤꯗ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯗꯨ ꯐꯣꯡꯗꯣꯛꯈꯤ ꯃꯍꯥꯛꯅ ꯀꯪꯒ꯭ꯔꯦꯁ ꯄ꯭ꯔꯁꯤꯗꯦꯟꯗ ꯉꯔꯥꯡ ꯑꯌꯨꯛ ꯋꯥꯔꯤ ꯁꯥꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯄꯥꯔꯇꯤꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯔꯒꯅꯤ ꯍꯥꯏꯈꯤ ꯄꯥꯔꯇꯤꯒꯤ ꯁꯦꯅꯤꯌꯔ ꯂꯨꯆꯤꯡꯕ ꯈꯔꯒꯤꯗꯤ अमरिंद्र सिंहाबु फम थादोंनबा हाई कमांडना हाइरखिबनी हाइरे पंजाब तगी कांग्रेस लेजिस्लेचर यांखई हेनबना चही मापन हेना फम पुरखरबा अमरिंद्र सिंहाबु चीफ मिनिस्टर ओइबदगी mahut sindokadabani haina demand tawduna सोनिया गांधी दसे इखी हाइना चंडीगढ़ कांग्रेस लेजिस्लेटिव पार्टी की मरु ओइबा मिफम अमगी मांगोइनना ngarang thangje numita party gi awangba thaki likhun singna haikhi haukiba thada पंजाब चीफ मिनिस्टर असigi mayokta party gi MLA kunmari romna yaningdabagi लालहौ हौरखी अमसुंग मपुंग फाहनबा ngamdriba वासक सिंह इकाई खुमननबगे अमरिंद्र सिंहागे शक्ति दा मखोइना थाजबा लैत्रे हाइखे डॉक्टर संजीवना रिम्स की अनौबा MS ओइरगाने रीजनल इंस्टीट्यूट ऑफ मेडिकल साइंसेस रिम्स के प्लास्टिक सर्जरी डिपार्टमेंट की हेड प्रोफेसर डॉक्टर नेप्रम संजीव रिम्स हॉस्पिटल की मेडिकल सुपरिटेंडेंट MS ओइना हापख्रे गो टू विलेज चिंदा पंगहाई हाइबा नुंगाइबगी ओइना तौबिगनो गो टू विलेज के वहान थोक लेहनगे हाइरबदे फिबम चादना लैरिबा खुंगंग सिंह दा हक्थेंगना चतुना यंगसिलगा अवात अपा लैरिबा सिंह मेंसिनन बलखटपम थोकपा थबक सिंह पाइखटपा मथौ ताई हाइना MPCC की वाइस प्रेसिडेंट डॉक्टर KH रतन कुमार ना हाइख्रे वाफम असि ngarang mahakna ngahan media team amaga loinana mayang imphal dagi bisnupur takiba mayang imphal खुमन यांगबी लंबी की फिबम यंगसिन बचतपदा फोंदोखिबने mayang imphal kendra dagi karaktuna mamangi congress lengak matamda PWD minister su edamlaba ratan kumar na makatan hai BJP na lusing balengak na hogdokliba go to village haiba se chinda pangai haiba nungai na ba oina tawbodi oheningde haikhi mahak na hai mayang imphal खुमन यांगबी लंबी asi mayang imphal amasung bisnupur khaki natana churachandpur kaksing palel amade morena chingba mafam singdagi lakpa miyam nasu maru oiba phaunaba lambi ama oina sijinari masigi mathakta lambi asi fauna duna mayang imphal amasung bisnupur gi miyamna lau suba nga chak mana masing na chingba sing puduna lalolitik tawraga puksak talibane ratan kumar na makha taraduna hai congress lengak matamda ihakna works minister oidingai oinam kendra gi laikhidraba ex MLA dr ibol biga tanaduna special plan assistance ki senthang makha da lambi asi semkhibane adubu hairiba lambi asi BJP lengak hek lakhibadage ngasi phauba hanna yengdana lakpana ngasi di aduki matik phibam phatre haina mayang imphal kendra gi ex MLA su oidiba ratan kumar na makhata na phongdokladuna lambi asi athubada laingakna semjinana bataksin khe ZUF ki kedarani yamlaba khulai ga konana fare kangpokpi district ke kaithel manwi police station na konba nunggang village ta kunmapan suba assam rifles amasung kaithel manwi police station ki apunba khutpu amana zeliang rong united front ZUF ke Home Secretary yauna kedarani yamlaba khulai ga konana fare faraba singa dude none dage NK Dinronbo Newmay amadi Home Secretary Gainun Walung kamai none ne makoi dage lethot maru kun treasure maru chamaga humbudraga nithoi M16 gi magazine ama amasung borgan phangbang amkhe tribal base CSO singna government na go to hills 2.0 program pangthokpada apan bapibi gano DCCADC Manipur की ट्राइबल बेस्ड सिविल सोसाइटी ऑर्गेनाइजेशन खरना चिंगी मियाम गे याइफा थौरांग सिंह हेना खुमांग चाउसिननबा सरकार असिना गो टू हिल्स 2.0 प्रोग्राम पांगथोकलिबसिदा मियाम की महौसा की पुनसीदा अपनबा पीबगी थबक तौबिगनु हाइना डिमांड कमिटी फॉर क्रिएशन ऑफ ऑटोनोमस डिस्ट्रिक्ट काउंसिल DCCADC ऑफ फेरजोल कामजोंग नोने अमसुंग तमेंगलोंग डिस्ट्रिक्ट की कन्वेनर साइमोन कामैना थादोरकपा चेरोल अमना हाइरे चेरोल असिना मखाताना हाइरिबना चीफ मिनिस्टर ना चिंगतम अनिगे
Thong manana ba go to hills 2.0 pangthok liba si Manipur ge history da amukta mamang da thokhidri masida miyam ge response su mapung phana lakle adumakpu opposition political party na sizinaba tribal based civil society organization kharana constitution na ayaba pidaba hill areas committee recommend tauba ADC bill 2021 na miyambu lana lamjingle bill asi BJP na lusingba government asibu anti tribal ni haiduna lana lamjingna ba khulai ama oina sizinare congress na lusingba opposition party singna assembly mikhal gi mangoina na miyam gi mahuksa gi punsida apan bapiduna rajniti gi khudong chaba launa ba honare Manipur gi chief minister na democracy asi tongan tongan ba kanglup sing class sing amade liar sing gi marakta power share tawbani haiba se khangna thabak paikhatle power chap manana share tawna bagi damakta chief minister na nauna hill gi district oina laukthraba Ferzol Kamjong None amasung Tamenglong miyam gi apamba adu masak khangna tongana ADC semna ba itihasik oiba mawongda cabinet ki ware phawba lawre thawong asi chief minister N Biren gi lising makhada leiriba sarkar asina Singi miyam ge administrative convenient ke jab manaba political right adu phangana na bahona bage khudam ni hairaduna district mari asigi ADC tarage mikhal pangthok na bahona ribase thagat pa phongdok li haire Singai block congress tage pulap Toukhre 45 Singai assembly constituency gi block congress committee gi president general secretary treasurer yauna AYC gi president vice president mahila amasung executive member taraga mari pulap congress ki primary membership amasung active member singdage ngarang resignation tawraba matungda ACSC ge BJP ge intending candidate oriba Ningam Chamroy IAS retired ta sogatlagani haina toklaba singasina punna khuyek piduna thadorokpa cherol amana phongdorokle accident da laisabi ama sirei ahum sokle ngarang nungthil pung mari rom tabada nawem thong samusangda Royal Enfield amaga access thorakpa amaga thengai nabada Royal Enfield ge maningda tongba laisabi ama sirei ahum na sokle laikhidraba laisabi adugi mamingna Lucy Lalnun Thar sahi kunmathoi apokpa mangsa khongsai kawe mahak AIR staff colony lamphelda leivane soklaba miyoi sing adude Royal Enfield thorakpa Jajo Suirei Sang sahi kunmathoi access thorakpa Arambam Indra Kumar sahi yangkhai manga amadi maningda tonglakpa Sangita mapuroiba laikhidraba Gozen ni haide thokdok aduge matangda lamphel police na case ama lakhatkre Bhupendra Yadav pu taramna okre Manipur da numit nini ki khongchata lakliba Union Environment Minister amasung BJP Manipur gi election in charge Bhupendra Yadav pu kaisamthong AC dage BJP gi intending candidate Laisom Santos Elias Boni na taramna okre Aroi bada tabiri bapum namak pu thagat chari